Lakhipur online putok saba July ki tang tara nipan irai numit ki Khomjinba Pao tabirasi. Ahanbada maruoiba Pao. Hozaida numit tara mangani ki oiba sumang lila ki training program haudokpagi thauram pangthokre. Diet center ki demand tauraduna jiribam dare lichatkre. Manipuri Autonomous Council ki iho sida Kekura Nagar ki khunja singnasu angam mateng pangani hairi. Ai bagi numit amasung Writers of the Year lisingani ka kunmanga pangthokre. Gwalpara jila ki Paikan Reserve Forest lam Khomjinba takthokpagi thodok mari leinana mioi amasire kunmari asokapan nangkre amasung lambi ki thodokta mi kanbagi thabakta tengbang libasingda lengakna silgi manapi ke tawri. Haujik mapungoiba Pao tabirase. Manipur State Sumang Lila Council amasung Manipuri Culture and Sports Development Society Assamna punna silangduna kuntrama thoirak suba thamagi theater training gi makada July gi tang tara turuk tagi kuntrama thoi pawba pangthokadaba numit tara mangani gi oiba Sumang Lila gi training program haudokpagi thormama ngarang sagul se numita hojai gi parisat sangleda pangthokre. Sumang Lila gi matik mayai leiraba art form asibu chawkhatnaba madi ngak senduna thamnaba gi pandamda pangthokliba training program asida maruoiba kala amasung sanskriti gi lamda maming leiraba mioi kayana saruk yakhe. Manipur State Sumang Lila Council ki President L Tomba amasung Manipuri Culture and Sports Development Society Assam ki President Khoirom Nabadipna President Member oibikhe. Aduga Manipuri Sahitya Parisad Assam ki President Dr. Purisabam Birmani, Manipur State Sumang Lila Council ki Advisor L Tarpan, Manipuri Short Story Society India ki President Laisong Gulab, Traditional Manipuri Art and Culture College Gochora ki Principal Natbusan Seram Nandakishore Meitei, amasung Manipuri Sahitya Parisad Assam Hojai District Committee ki President Tensubam Maniharna ikai khumna jaba mithongoina saruk yakhe. Thauramadu Manipuri Culture and Sports Development Society Assam ki Secretary Dr. Dijamani Sharma na taramna upagi warol thamkhe. Nungi oiba warolna theater training program asigi project director su oiriba maming leiraba Sumang Lila gi artist amasung Sangit Natak Academy Awardee Sagurapkam Hemantana pikhe. Puwari gi nungsiraba wari singgul kaya busu puthokduna mitmang maktada thokibagum honba ngamba art ki matik mayai leiraba amasung nahasingda achouba ithil piriba Sumang Lila na lauriba thodang gi matangda mayek sengna phongdokpata natana masibu hinganduna thamnaraba mahakna phongdokhe. Manipuri Culture and Sports Development Society Assam gi working president Phandom Manibabuna thauramasida saruk yakhiba mithungsing artist sing amasung sillang leba khudingmaki mafamda thagatpa phongdokhe. Thasigi tang tarada Jiribam gi districti kuthangda Manipur gi governor da memorandum pisin khriba matung Jiribam district asida diet ki center ama thambinaba haijarabasu thabak oina tawbiraktabadagi ngarang mahiroilup manga MSF Desam KSA Suk amasung Aims na Jiribam Higher Secondary School dagi IB Laikai Turning Point phawba mahiroi singi wakat khongsat ama chatkre. Saruk jakiba mahiroi singna Jiribam district ta mapung phaba diet ki center ama lehenbiu oza laitana mahi tamba oithokloi haiba kholauna chingba kaya sulauke. Wakat khongsat asigi matangda KSA Jiribam gi president K Somorjina sumna hai agi tang tarada Deputy Commissioner Jiribam gi kuthang da governor amadi chief secretary director SRT da memorandum sinduna Jiribam da atubo matam da diet center ama thambiu amadi chaliba season asidagi diet center asi mathau to honbiu haiduna haijagrabasu ngasi bawa tasan sinatana leibagi thawong asi Jiribam da leiba mahirulu mangana akan momong da condemn tawi loinana hairiba demand asibu thawoi sitabagi mowong amagum ngarang director SRT a roman singna
mahangna emission ki notice ama thador ki ba adu busu jirbam da leiba mahiroi lup manga na akan momong da condemn tawi loinana hairiba jirbam da dai center ma pi tri bawa jirbam da leiba mahiroi lup manga na akan momong da khongjan changjan na bagi da makta sem thaduna si su leiri haiba wafam asi thamjari Guwahati ki Kekura Nagar ki Sri Sri Radha Krishna Govinda Mandir da Manipuri Autonomous Council Demand Coordination Committee ki delegate team amaga Kekura Nagar ki Khunja Singa unaduna khananai nakre Oza Jumnam Thambalna mifam mapu oiduna pangthokiba thorom asida Manipuri Autonomous Council Demand Coordination Committee ki Vice Chairman Roman Luang Co-Convener Dr. Raju Khumujam Joint Convener Okram Lakhikantana Council asigi thabak thorom singi oiba wafam kaya thamki mifam adu Convener Khetrimaim Singhachina conduct tobiki loinana Joint Convener Rosen Irom Executive Member Singh Rajesh Mangang Jiran Angom Apu Chingakham amadi Rosen Yengkhom Sarukjaki Manipuri Autonomous Council gi iho asida Kekura Nagar gi Khunja Singi Maigai dagisu angamba mateng pangani haibagi thajaba pirakre hairi Imphal gi Lanai Hospital amada laikan naduna lairiba posangmam sunamani retired senior SP Nagaland gi tamak mahaki haksang gi pipam thuna yangna pahanbina bagi ibudau thongnang Lakhipur khoman gi laimangda ngarang miyam punna thawni minakre thawni jabadu da lamdamasi gi saknaira bawja singh ingudam Binod ingudam Tarun Kumar oinam Biramani Arambam Pradeep Arambam Jayasri Leisungbam Robindro Irom Gauramani amasung posangmam Syamolini na chingba miyoi singa sarukja khe hairi Nungairaba pau gari leiba singda senfam chawna offer pigadori Bharat ki oina Yamaha na chahi humbutra mapung pharak pagai roinana asangbam Yamaha Fulartol chingya lekaina senfam chawna offer pigadori Yamaha ki scooty pumnamakta on road price tagi lupa lising taret ki offer leragani aduga Yamaha Razor 125cc ki damakta su akhanaba offer legani offer asi chahi asigi July ki tang amadagi hauraga August ki tang 38 fawbagini kudong saba silawna bagi damak ngasimak North East Small Finance ki opposite ta leiriba asangbam Yamaha Fulartol chingya lekai daleng simberaku akupa marol ki damak mobile number 6901187716 natraga 7005835674 number asida contact tobiyu Imphal gi Manipur Press Club ta ngarang pangthokiba thorom amada All Manipur Bar Association ambagi nauna khalaba secretary Ningombam Angothoiba Meiteibo taramna okre thoromaduda Kangla Pau gi editor Paunam Labongko Mangang UCM amasung Kokomi gi consultative member Birjit Tarangbam amasung Kanglaipak Students Association gi president Sukham Bidanandana president member oina sarukjaki president member singna ambagi anoba secretary gi mafamda lengyan huktuna ikai khomna bautki Naharol Sahitya Premi Samiti na sinduna Langthabal Kunjeta Leiba Dr. Kamal Literary Complex da Writers Day amasung Moirangthem Rajendra da Writers of the Year Lifetime Achievement Award lisingani kunmanga ngarang lantokre Thauramda MLA Langthabal SC Karam Siamna Mitunglen Samiti ki President Nauroibam Indramani na mipamapu amasung Cultural Forum Manipur ki Chairperson Koizam Santibalana ikai khumnajaba mitung oibiki Lifetime Achievement Award asida Sol ama citation amasung seloina lupa lising tara yauri Thauramda DMU gi Statistics ki HOD Oinam Tomba Manipur University of Culture Dr. Thaunaujam Khomdon Imakhol gi founder Dr. R.K. Gunachandra amasung Cultural Forum gi hanagi president Huirem Bihari Susarukjaki Film artist R.K. Hemabatina Mahakabi Dr. Lamabam Kamalna Ibiramba Saireng Tamna Miyamangda Pathoktuna Tahanki Sharanga Pum Korta Mapam Sida Laitre Karigumba Khomjinba Karigumba Saji Sanai Kumapa Ishin Yang Nukta Jentara Ngarang New Delhi da pangthokiba thorom amada Rashtrapati Draupadi Murmuna Jiriba Municipal Council bo Swachh Sarvekshan Award
ଲିସିꯡ kunmari kunmanga gi oina most promising town gi mana pirakre awang nongpok bharat ki miyoi lising kun gi makhada leiba apikpa town kunmathoi gi manungda Jiriba Municipal Council na Lunanba town ama oina ahanba mana phanglakpani Municipal Administration Housing and Urban Development Department Mahut ki Director Ngangom Uttam Jiriba Municipal Council ki Chairperson S Santi Devi amadi Executive Officer Moirangthem Surjitna mana adulobda sarukjakhi पिंपरी चिंचवड़ मणिपुर जिरीबाम जो सिटी है प्रॉमिसिंग स्वच्छ शहर Assam gi Gwalpara Jilla gi Paikan Reserve Forest ngarang lam Khomjinba gi mayokta chathakiba eviction drive amada mafam adugi miyam amadi security force ani gi marakta thokiba thodok amada miyoi ama sire amasung kunmari asoka pannangkhre Forest loisangi miyoi singna police ki matenga loinana lam Khomjinba singi mayokta eviction sathaba horakpada mafam adugi miyoi singna atingba pibaga loinana chauna kuthongna ki hairi panbayai mafam adugi miyoi singna forest ki lam hectare chamaga nifu Khomjinbani hairi phibam adu control tongna na bahona bada police amasung forest guard singna nongmai kapki maduda miyoi ani sokhi asokpa ani dugi manungda Gwalpara Civil Hospital da ama laikidabani thodok asiga mari leinana miyoi manga phagatkhre thodok atuda forest guard jauna security gi miyoi cameram su asoka pannangkhe thodok asigi matangda Mukhyamantri Dr. Himanta Biswa Sarma na lam Khomjinba singi mathakta makhatana akanba thabak lokhatnaba su khangankhre Kendra gi lambi thong amasung highways ministry na Raha Bir project hodokre project asigi makhada kanagama miyoi ama lambi gi accident ta phibam thina sokapan thokpa matamda miyoi adubu khudakta ahanbagi pung amagi manungda hospital da pubiduna mateng panglabadi mateng pangliba miyoi aduda leingakna lupa lising manga amasung sarkar gi sakhang se pigatawri aduga miyoi amadagi hena makoi gi punsi kanbada mateng pangbirabadi lupa lising kun manga gi mana pigani hairi masigi mathakta leibak sinba thungna chahi khudingi khangatlaba khwaidagi thauna leiba Raha Bir tarada jati gi oina ikai khumna bagaloinana lupa lakh amagi mana su pigani hairi Sangsad ki nongju mifam lakliba ningthauka numitagi hauragani mifam asi August ki kunmathoi phawba chathagani mifam da anauba bill nipan pukhananaba khanari masigi manungda income tax bill lisingani kunmanga na chingba bill sing yauri mifam da Manipur da president's rule gi matam sangdoknabagi matangda su khanagadori masigi mamangda leingakna lakliba nongmaijing da dolpom namaki oiba mifam amasu kauri District Kang Association Jiribam na sinduna Dibong Kuno Community Hall gi kangsang da chathariba ahanba Mixed District Kang Tournament lisingani ga kunmanga gi ngarang sanakiba pre-quarter final round match ta MNCA na Kasar Kangkhut Bibu Panjal taramanga tarani thoida maithi hankre K Manglemba amadi TH Herozit na referee amadi scorer gi thodang lobikhe ngasi nungthil pung ama taba matamda SAYCA ga Kasar Kangkhut A ga sanaragani Energy Healing Center Rongpurda computer gi matenga anauba madi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awat machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng da yarakani loinana matam sangna hu chenba hidak charakpadagi side effect amadi I da hu chenba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leijare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395 732 456 number asida call tobirakna bakhanganjari
नुंगाइरबा पाव नुंगाइरबा पाव लमदम असिदा पुंग इसै नट संकीर्तन की ममी सामथरकलिबा सिगी येंगलदुना चांदे शर्मा मणिपुरी संगीत विद्यालय कासार काकमरा की रेल क्रॉसिंग मनाक्ता लैरिबा राधा कृष्ण मांडपता पुंग मोइबुंग जगोय अमदी नट संकीर्तन का मरी लेनबा इसै की क्लास सथजबा लोइनना एडमिशन लौजरे नट संकीर्तन बु थवाय याउबिबा सिंगना अकुपा मरोल की दमक मोबाइल नंबर 8822872349 नत्रगा 9401 956454 नंबर असिदा पाव फाउनबिनबा चांदे शर्मा मणिपुरी संगीत विद्यालय की माइगैदगी खंगंजरी लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फाव चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना होजाइदा नुमित 15 गी ओइबा सुमांग लीला की ट्रेनिंग प्रोग्राम हौदोकपगी थौरम पांथोखरे डाइट सेंटर की डिमांड तौरदुना जिरीबाम रैली चटखरे मणिपुरी ऑटोनोमस काउंसिल की इहो असिदा केकुरा नगर की खुंजासिंगनसु अंगम मतेंग पांगनी हाइरे अइबगी नुमित अमसुंग राइटर्स ऑफ द ईयर 2015 पांथोखरे ग्वालपारा जिला की पाइकान रिजर्व फॉरेस्ट लम खोपचिनबा तकथोकपगी थौदोक मरी लेनना मियोय अमसिरे कुनमरी असोकपन नंखरे अमसुंग लंबी की थौदोकता मी कनबगी थबकता तेंगबांगलिबसिंगदा लेंगाकना सेलगी मना पीगदौरी लखीपुर ऑनलाइन यूट्यूब चैनल की पाव संदोकचबा ngasi gi oinadi matang asida loijare।